अहमद मरुएब पाउ थमजरी पुवारी की तांक कयाद थोखिबा लानबुंग सिंगा सागोन नरकलबा अरामबाई ngасidi कांखथांग अमगुम लेरे जिरीबाम अमदी मोरेद लैरिबा फायर सब स्टेशन मतमग चुनद्रे अवाटपन पिक थल्ले चीफ मिनिस्टर नोंथोंगबम बिरेंगी हाइंगांग केंद्रना इनरगी मिखलदा चादा मौद्रामाथोय दशमिक अमा अहुम बोट थादना ख्वाइदगी वांगना बोट थादखिबा केंद्र ओइख्रे अमदी इलेक्शन कमीशन ऑफ इंडिया ना अचुंबा वारेप अमा सोइदना लौरकनी हाइबगी थाजबा लई हाइना सीपीआई की मिरेफ ओइरिबा डॉक्टर एम नरना फोंदोक्रे खुरुमजरी टाइम्स ऑफ मणिपुर न्यूज नोंदांग न्यूज यंगबिरिबा पुनमकपु अरुणबलाना तराम नोक्सरिंग असigi मरोइबा पाउसिंग मियामदा संदोकना पिजरी पुवारी की तांक कयादा थोखिबा लानबुंग सिंगा सागोन नरकलबा अरामबाई ngасidi कांखथांग अमगुम लेरे इसैगी सहेक खरदा अरामबाई बु सैथादुना सकपा नतना अरामबाई की लाइबक तंबंगमदना लेरी हिरम असigi मतंगदा पाउदम अमा इसागी नादमदी इसागी चटनबी योखत्सी हाइना माइके कयादगी लाउरबसु पुवारी की तांकक कयादा थोखिबा लानबुंग सिंगदा अचौब थौगाई लौखिबा मतम मदुगी खुलाय अमा ओइरिबा अरामबाई ngасidi कांखथांग अमगी मतौगुम मुटखिबा याना लैरी मतम अमदा मैतै सगो लानमि सिंगना हंदुना चेनख्रबदी तानरुरनु हाइना अवा लानमि सिंगना हाइनबा अमलै मसिगी नुंगी ओइबा वाहन थोक्ति मतम मदुदा मैतै लानमि सिंग असि थांग ता खक्ता नतना अरामबागी खुचुदसु अदुकी मतिक हिथोइ सिंथोइरमी सगो लानमि अमगी तुंगदा करिगुंबा तानरुरबदी थवाइ मांगबा नतना अतोप्पा लंबी लेते मरमदी अरामबागी तुंगी खुलै अमदा अरामबाई 10 दगी 10 फावबा अमुक्तदा नोंथक्ता हुनबा याय हु तैरबा अरामबाई की तेंजिना करिगुंबा सोखिबा थोक्लबदी मियोय अदु चादा चामा सिगल्ली हाइने सगो लानमि अमगी तेंदोंगदा यामद्रबदा अरामबाई 50 दगी तादना यावी अरामबाई हाइरिबा खुलाई असि हेक येंगबददी इचम चमना उजरबसु चही 3 खुंताकपगी ममांग पामहैबगी मतमदगी हौरगा गंभीर सिंगी मतम फावबा अरामबाई हाइरिबा खुलाई असिना लानगी मतमदा अदुकी मतिक चावरबा थौदांग कया लौदुना लाखी हाइबदा हाइमनबा थोक्लोय सिदा इबु खतंग थोखरबा अदुदी मासे सिरेदुना केनो सिंसिना तखेल लामी तेखौ लामी सिंसिना बर्मिस लामीना खलिसि सगोन तोंगा केनो न चेन खरबदी अदि मैते लामी सिंना मायोक नरम चेन खरदिन मोइसे सोयदना रिटिट हाइदि तौराने तो सगोन तोंग लामीबु लादि मोइ हिंगने थाजद्रे अरामबाई की मतंगदा लम असिगी सब्जेक्ट एक्सपर्ट डॉक्टर लौरेंबम शरद चंद्र अतोपमिंग कुंगसेल नहाना वाफम कया थमलखी आरामबाई मखन ओ मरी सुई अदु मनुंगदा वाहोंगना साबसिना ख्वाई फरेना मसिना सिनगिबा सिनबसिदा मसि 2 parts ने 2 parts दि one is stick अमलेरे another is मागी outer part तो outer part सिदा सिगी quiver सिदा quiver दि सिगी सी तेंदोंग से हाई आरामबाई सिदा योसी सिदा फीदर से 9 to 12 9 to 11 मदमाइना माइदी सर्कल अमक सेमेबा सिदा आर्क अमक सी मनुंगदा होलो अमक यावबा खुदसी खुबीगा खुदोमिगना सानबनेबा खुबीसिना सुमाइना चप्पा अदुगा खुदोमिसिका अदुगा लंबका होयना टाइम ऑफ रिलीज दा आइगी खुद की खुदोमिगा खुबीगिसि थादोकपा अदुदा मसिगिसि पाइगिबानी साइड लंबसिना सुमाइ लंबसि सगोन मथादा सुमाइना सिदगी लेखलगा स्वाइदा थातोप यादे पूरा आइसि पाक्थबा लोरगा सिगी 40 एंगल से यौद्रिंगिना थादरदे मखा तानेबा अदना 40 एंगल से मा पाइखिदोनेबा याम नंगना एटलीस्ट 20-30 फीट की पोजीशन सिदा अदुगा ख्वाइदि साना लंबसि फ्रंट से याम साली ख्वाइदि मसिन मखादगी फमगा लेपगसु लंब याय अदगी याम बैक थ्रो एनम खलै बैक सिना सुमाइना सिदगी पाक्थरगा आबो पाक्थरगा लंगिदो अदुगा पुलप सौरेना चबुनना लंगेदी
मसीगी स्टिक से दरकार लेते स्टिक से यावदना आरामबाई पुलप पायरगा अदुम अदुम इनंग नंग लंगी मरमदी मसीगी प्रोजेक्टाइल अमनेबा मसीगी एरोडायनामिक ते चलुरनी अदुगा तारकपददी युंगना दुम से नंग न येंगेब्रा सुमाइना लंगा खरगा युंग तारकपददी अदुम मखादा दम तारकने ओइरक्लिबा फिभम असिदा अरामबाईगी लाइबक कदोमदनो हाइबा तंबा ngamdana leiri isai sei kharada arambai bu sai thaduna sakpa natana arambai haibasi karino tungi mirol nadi khangdana adumak mutkhiba su yana leiri haina mahakna nungdang ma phungdokhi पोषक सिमगनी अखोइना आरामबाई हाइरिबा पोषक अदु मतम अमदा मैतै लानमिसिंगना सगोल थोरगा चेनखिबा मतमदा अवासिंगना तानबदा किरमिबा पोषक अदु सिनि अदुबु लाइबक थिबदि इसै खक्तदा आरामबाईगी ओइबा सैथाबा इसै खरखक सकपा नतना ngasiदी आरामबाईसे करिनो हाइबसि अनौबा जेनरेशन हाइब तारे अनौबा मिरोल सिनदि आरामबाईसे करिनो बु खंगदबा ना अयाम्बा ओइरे अदुबु अखोइ इपाइ पुसिंगना खुलाई ओइना सिजिनरिबा आरामबाईसे अखोइना मसी मतांगदा अखोइना थिजिन हुमजिनबगी थबक खर चथरगदी अखोइ पोषक सिबु आरामबाई पोषक सिबु योखतपा ngamgadra हाइबसि अखोइगी अचेतपा थाजबनि पाउदमजरिबा सरत नोबम वीडियो जर्नलिस्ट गोविंद गलोनिना टॉम टीवी न्यूज़ इरुइसेंबा Laingak asina Jiribambu district amagi thakta pukhat khrabasu district ama oibagi laifam thokpa masak mathum amata mapung phana thambidabana state asigi khwaidagi tolaba district ama oibaga loinana laingak ki maru oiba loisang ama oiriba fire substation gi office laifam thokpa masak mathum suna leitabaga loinana hauzik leiriba office ki mawong asi okon amaga pangkhak oihori masimakna yumthang nariba assam gi mamangda ikai purip khumduna office adugi staff sing mathau pangthok ninglabasu maihok langpok tholokpa matamda khusu khulai gi mapan tangbana Pangal thokna mathau tawba ngamhodri hiramasi matangda report ama Kumza lising amaga chamapan marifu marigi Jun gi tang tarang mathoida Jiribam police station da matam dugi Jiribam gi MLA su oiriba aduga education minister su oiramba TS Devendra Singh na hangdokhiba fire substation Jiribam asi Jiribam gi police station ga punduna lairambadagi Kumza lising aniga taradagi Zonal Education Office ZEO da hongjinduna lairakhibani ngasi fawbada Manipur laingakna Jiribambu sub division dagi district ki thakta pukhallabasu fire service ase mawong amada thambiri Jiribam da laiba fire substation Jiribam gi laiba office asuki matek fibam chadana lairi nongju tha matamda nong yubana staff sing laifom laitri barinda asisu mawong amada lairi staff kini haina laiba office ki room sing asisu hainingai laitana fibam sokle nonglei nungsit lakpa matamda staff sing kamanung da laiba kinaduna mapanda chenthoknari Hauzik yana bani haiduna poster khara napsin upa khara khajin tawduna sizinarga laiba thengnarakhi district amada laifam thokpa station officer SO amadi LFSU masingsu na laite Jiribam sub fire station gi staff L Dhiren Maitega Tom TV ga khanana unaba amada Jiribam da lairiba fire service asiga atopa district singda lainariba fire service singa yengnarubadadi khwaidagi sotharaba fire service ama oiri Jiribam asi district olabasu district amada laigadaba fire service office manpower amadi gari adu matik chana laibagi mahutta hanagum Jiribam substation oina amada adum hauzik phawbada lairi inkumza lising amaga chamapan marifuga marigi Jungi tang taraga mathoida Jiribam police station da attest tawduna lairambadagi haujikna Zonal Education Office oiramba mafam asida lampata taduna laire Manipur Fire Service Haragasu Jiribam District Khaktagi oina mathau tawbata natana yumthang nariba Assam romgi karigumba mahau langpok thorokpa matamda Jiribam Sub Fire Service Station na ngasi fawba mateng pangduna lakli Mari lainaba authority singda pau piba yaba sing piduna haijakre adubu ngasi fawbada thabak oina onthokri haina pendaba wafum kaya amasu thamlakhi Hoji Jiribam station ona baigam to service ti June 11 19 84 di police ta attest tarwa thamtore ngasi bawa Jiribam si district all mutung bawju ana lairamba sangudagi henatpa udri ngasi bawi oina Hanadi police ta attest tarwa leminarambani matang khari matungda ikoi tongan len nama phangana je yo office oiramba jaga sai ikoi len bibire
Sub Fire Station adugi staff yumna may paksanana su Fire Service Office amagi laifam thokpa manpower laitabaga loinana mapung phaba office building laitri manpower matiksan laitabana maram oiraga awaba kaya mayoknaduna ngasi fawba lakli maram aduna mari leinaba authority na athuba matamda Jiribam district asida lairiba Fire Service asigi laifam thokpa office quarter amadi gari vehicle na chingba matiksana thambiu haina fongdorakhi Maihau langpok thoklakpa matamda thawai khubak ta haptuna miyamgi damak mangjing thana songthoklaga mai kanabagi asoba thodang loriba Manipur Fire Service Department na Moregi Fire Substation matam chunaba khulai leitabata natana awatpa staff hapidana matam gi oina maihau langpok thoklakpa matamda khudongcha daba kaya mayok na hori hiramasigi matangda report ama Technopal District ki manung sanba Indo-Myanmar border town ama oiriba More da leiriba Manipur Fire Service ke More Substation asi aduki matik fibam sadana matam ga sunadaba mongda pukning nungsiningai oina lehori haukiba sahi lisingani anigi April thagi tang 13 leipa pokpa numita matam adugi Family Welfare Minister oiramba Bijoy Koizamna sangaram kiba substation asi lengakna hanna yengbidabana aduki matik fibam sokle substation asigi garage personnel singna leinariba verek yauna family quarter singsu aduki matik fibam sokna leiri Plaster Tauriva Faklang Amadi, Matak Tangba Siling Kintakivana, Nongju Nungsa Marakta, Station Asigi Personnel Sing, Awaba Amadi, Aki Bagaloina Lehori. Verek Singi Faklang Akaiba Mapam Singda, Tarpolin na Macet Karga, Ahoba Sing Melaga Lady. Sub Officer na Matau Tauriva Substation Asigi, Man Office Asida, Lady Va Yungi Faklang Kaya Amasu, Laikrak Satuna, Sauna Set Kairi. Hauzik Substation Asida, Storeroom Laitavana, Sub Officer Gi In Charge Kada, Thaugi gallon kaya ama yauna atai potsai sing thamli amadi floor gi fibam su ka hena fatabana ufun marakta thabak tauri amaromda substation asigi in charge oina leiriva sub officer Sanatomba Siromga Tom TV ga akhanana unavada hojik Moreda maihau langpok tholkpa matamda hojik station asida water tender gari achoba ani amadi QRV mini water tender masa amaga leiriva asinadi mai sakba kanabagi thabak paikhatpada awaba kaya ama mayuknari masida Moregi manak nakpada reinforcement leitabana kudong sadba kaya su thengnari hojik leiriva water tender gari achoba ani asina lambi lamjaugda leirak khulakta sangbada apanba kaya ama thokli masida QRV mini water tender gari mari thambirabadi leirak khulakki lambi singda maihau langpok tholkpa matamda thuna yangna sangsinba ngamgani hojik substation asida officer ani driver ahum amadi fireman mari punna miyoi mapan na mathok tauri Leiriba manpower gi awatpa asi hapsin biba tarabadi maihau langpok tholkpa matamda khudaki oiba thabak lokhatpada khudong saba oigani haina phongdorokhi leijariba khara sina ngamnaba honajarakpa masida aikoida thengnariba awabado madu aikoina pamjaba thamanjaringbadri mini water tender oina water tender asobagi muhutta mini water tender masada Marigumba Tamanimba. Having Lambi Shida, I water tender Sobasi, May Road Kada, Tobodagi Hena, Kulak Lerak Lambisiam, the Pick Pomaramna, Equator, Kudumiam Sadaba, Kayas Oksangba Yadama from Mayamama, Labor, Masida Mini water tenders machine, Hengana Tambiraga, Amasuna Quaki, stop stains here, Housia Quadi, Legeris here, Mapan Kana, stations in Aksabali, Masida Ofsha Ani. Diver ahum fireman mari haribam mapan jina ngaksabadi steng siju kitang suana leiba steng siju khra hapsal haningba amaga aduga loina na sai water tender mini water tenders oina water tender mari gumudang thambiragadi mayu lampok tholakpada ekoina pajagi seba tawjabasida kitang mai punna thau mai pangna pangthok seba Maikan Bukapasing on Gadra Hibagi Tazabato. Laingak asigi luchingba Chief Minister Nong Thongbom Birengi Kendra Oiriba Hangang Assembly Constituency na ngarang pangthokhiba Inner Lok Sabha Mikhalda Chada Maudrama Thoi Dasmik Amahum Bot Thadaduna Kwaidagi Wangna Bot Thadakiba Kendra Oikre Mikhal adugi report kaya yamna tawgadage haibadu ningthokaba numitadi soidana khanglagani haina Chief Electoral Officer Manipur M
PK Singna Phongdokre Lampel Patalaiba CEO Manipurgi Office Ngasi Pangthokiba Paumi Singa Unaba Amada CEO PK Singna Makataraduna Ngarang Pangthokiba Innergi Mikal Asida Chada Marifu Mathoi Dasmik Amataruki Changda Bot Thadanaki Outergi Mikaldana Chada Marifu Mariga Dasmik Anigi Sangda Bot Thadaki Inner Amadi Outergi Apunba Oina Chada Marifu Nithoi Dasmik Taret Mangagi Sangda Bot Thadanaki Innergi Mikal Asida Women Polling Station Chohumga Kuntraga Mapanda Nupi Partner Sizinaki Polling Station Humpugo Mapana Model Polling Station Oiki Amadi Polling Amana PWD Gi Oina Mathok Tauki Inergi Oina Kwaidagi Bot Hadabagi Chang Wangbana 2 Haingang Assembly Constituency da Maudrama Thoi Dasmik Ama Ahum Aduga Kwaidagi Bot Hadabagi Chang Nembana 9 Thangwaiban Assembly Constituency dana Humdrama Thoi Dasmik Nipan Taruk Oiki Outer Gina Mau Assembly Constituency na Maudra Humdoi Dasmik Ani Hum Thadaduna Kwaidagi Wangna Thadaba Oi Aduga Churachandpur Assembly Constituency na Chada Yankai Humdoi Dasmik Taruk Ani Thadaduna Kwaidagi Nemba Changda Bot Thadanaki Mikal Asigamari Lainana Paisa Oina Mayai Kabanisa Sana Amadi Liquor Yauna Chaurakna Lupa Crore Kuntraga Taret Kalak Yankai Mangarong Pagat Pangamki License Gun Lising Tara Humdoi Gatsamri Gataragani Pan Fagalaki Political Party Singna MCM Dege Ayaba Lona Haiduna BJP na video taragamari audio nipan Congress kina video ani audio ama NEIDP na audio ama pikhalaki amarom dana ngarang 6 Kairao Assembly Constituency ki oina polling anida thokiba thodok adugi matangda ECI da report taunanaba thakre ngasi observer yauna mari leinaba RO sing amadi political party ki mihut sing yauna ngarang sathakiba mikhal adugi matangda yamna kupna scrutiny tawkhre makhata na su tawkhigani scrutiny tawbugi report adu athubada ECI da thananaba honori tha asigi kunmathoi asi nomaizing numit oibana thenglaba da ningthokaba numitadi polling Kaya report tawgadage haiba khangba ngamlagani pangthokiba mikal asida inergi oina voter lakh taret kalising yankhai go humdoi ga satret ka mapan bot thadanaki outer gina voter lakh nipan ga lising yankhai ga samapan yankhai romna bot thadanaki bot thadabagi chang nupa masing dagi nupi masing na sang wangki amaromda third gender gi oina su voter taraga tarukna bot thadaki sit ani sigi oina counting gi tangai fadaba thorang sing punamak sem saba loire bot masing thinanaba mafam kunthra ga mari sem saduna thamle haiki. The repolls will be recommended based on the scrutiny that is being done. In fact, we are doing a very detailed scrutiny. The process started at around 11 AM today and it is still continuing. All objections are being looked at very closely. In fact, I am very happy that the observer and the RO and his entire team, they are going through every form, every application, every aspect. And I think by close of day today, by today night, the RO will be in a position to finalize the actual list. And hopefully we expect to do the repoll on the 22nd Monday. Ngarang pangthokiba ina Manipur Parliamentary Constituency gi Mikhalda Haingang Kendra polling taret Thongju Kendra polling ama Andro Kendra polling tara humdoi amadi Kairao Kendra polling ahum yauna Congress Party na complaint tawrakpa polling masing punna saurakna polling station kuntra amuk hana repoll tawnanaba RO yauna observer amadi CEO da haizekre Wakat asi Election Commission of India na achumba warep ama soidana lorakani haibagi thajaba lei haina CPI gi mirep oiriba Dr. M Narana Phongdokre ngasi CPI gi office ta pangthokiba paumi singa unaba amada Dr. M Narana makhatana ngarang pangthokiba Inner Manipur Parliamentary Constituency gi mikhal aduda maru oina haingang Andro Thongju amadi Kairao Kendra da oikiba bot thadana kibagi mawong asi angakpa amani CPI gi agent phamba yaroi haiba aki akhang pibada natana border compartment miyoi ama anina board pangthada thadaba yauna niyam gi wangmada thabak kaya satakiba adugi matangda ngarang returning officer da cherol amasu pisinkre haiki aikoina thigalliba chingnariba prajagi piriba report akoi samangna chalubada changhandana tawriba mayamdo madu we have confirmed manipulation khare yaure si proof tore adu orgadi karigino sida repoll toroi dorise haiba punamaktu moju repoll tawnanaba ikhatcharagi habit even then aikoina piriba point moina khumiba mayam sida manipulation kadai de no pressure lakpi ai marmaduna noin igada report se yam frankly tawnasi sidi projagi chingnaba nungai tabasu ko ansi repoll to bai sida koina piriba polling station sing maram ga konana maduda moina nainaraga maybe aikoina hairibsina partial manipulation massive manipulation can have delay
हाइरिबा को following polling stations are to be repolled हाने किसी cancel तौरे repoll तौरनी तारीख असु election commission लेब्सेशनु अखोई persuasion अखोई complaint अखोई न सागलुरीबा मियाम की interest अचुंब तौनु होनर पुदुदी so far it is very good, it's very positive. We hope that election commission also will do the justice. Ngarang pangthokhiba ani suba Lok Sabha mikhalgi ina constituency da vote thadana khiba aduda Manipur gi governor Dr. Najma Heptullah amasung Chief Minister N Biren Singh na masagi vote thadana naba honabada polling station sing da queue thugaiduna namphu da sizina khi haina national media da paksana phongkhiba pau adu aranba amasung atamnana lusingba ani gi mingchat thina naba honabani haina Chief Minister Secretariat na ngasi sengdorakli Personal Secretary to Chief Minister Salam Rajan Singh na press ta thokpa charul amana makhata na High news item adu IANS na sandokibani aduga ahan bagi oina thizin kibada report adu journalist iboyaima laithangbam na file tokibani haiba khangbangam ki journalist masadi haiba Chief Minister na board thada kiba polling station aduda masala kibanate haina su serol aduna palli amaromda Personal Secretary to Chief Minister Salam Rajan Singh na press ta thokwa atopa cherol amana high CPI na April 13 pangthokiba press Conference amada Chief Minister Biren, Works Minister T.S. Bishwajit amasung Mahut Minister T.S. Sam Kumar ahumna makhoi gi assembly segment sing da anisuba tangka ki Lok Sabha mikhalda paksana proxy voting taunana ba lalong toki haina phongdokhiba wafam mikhal adu pangthokadaba nongmo watlingai da oiba maram na thawong adu mikhal gi code of conduct thugai bani maram aduna CPI na mikhal gi code of conduct thugai bagi action lokhat kadabani hairi Ina Manipur Parliamentary Constituency ki ngarang pangthokiba mikhal asida sungsoi soidana BJP ki mirep oikiba Dr. Ranjana Mai Pakani lamdam asigi miyamna masagi ha khangna haunaruba tawdana thoroktuna bot thadana kiba asina mamagi mikhal singdagi bot thadabagi sang wangkibani masimag BJP na lamdam asigi miyambu thagatli madutana BJP ki thongmi singna mikhal aduda laukiba thawdang adubusu singthaningai ni haina BJP ki wangangloi Dr. Nimai Chaluwang na haikre ngasi Kansipur laiba BJP Manipur Pradesh ki office ta pangthokiba paugi mipam amada phongdokhibani General Secretary Nimbus amadi spokesperson Professor S Tikensu sarugya kiba paugi mipam aduda Dr. Nimai Chaluwang na makha taraduna mamangi Lok Sabha da vote thadabagi sangdagi ngarang pangthokiba mikhal asina vote thadabagi sang yamna wangi masimak miyamna election gi nunggi oba wahanthok adu khangbadagini amaromda ngarang local TV channel amada thokiba thodok adu yamna laibaktibani atamnana tauge haina khalaga tawkiba natte Congress ki spokesperson aduna ting sokpa yaba wahi ama hairakpadagi thodok adu thokibani masigi damak nungaitaba phongdoksari haiki Manipur gi praja gi mamangda marugi thodok to ai nungaite yamna laibakthibani lawi aina lala magajo Manipur praja na bichar tobiyu adu aidi aina landen khali moram dikeno bo aingonda na kokdang bain jer kumne aduna madu khara kaita nuaitaba thokre madugi dongtai nuaitabdo ai mayam Manipur praja ai phongdokchari madugi ai nuaitaba thokiba thogdodo yam laibak thiba thokphom thokdaba wani tawdabu ai control laibung ngamdaba ai wafam thangpudra ai na madumaki ai di mabu admaina tawroge kolage haidna khanarge lakpudi nati ai ihalambada ai first round gi aina ngangje badu so ai haijabane masidi karimta khana sena bi yena koraba language fajada ba taunaragum ji hana thoki ba kokib da loin mak adu ngasi taunaragum ji leidi haije badu ne ba ko Paugi merthan aten break amatang luxury Water Revolution by Lamjingba Group Kangla Packaged Drinking Water a unit of Lamjingba Group na Manipur gi miyoi khudingmak haksang phana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahausa gi thokcharakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize तौरबा इसिंग पात्र सिंग दा हपजरी सब्सक्राइबर ओइबगी खुदोंग चाबा सिंग अदुदी अदोंगी युम फावबा इसिंग असि थिंजरकनी रजिस्ट्रेशन हेक तौबिबदा इसिंग थन्ना यावरबा जार अमा पिजगनी था अमदा 30 जर्स
600 liters pizagani tha amagi subscription fee lupa chani yankai khaktani chahi amagi lobiba matamda tha anigi subscription free da pizagani subscription type tha amagi lupa chani yankai tha taruki lupa lising amaga chamanga tha ahumgi lupa chatre yankai chahi gi oina lupa lising ahum contact tobiu 8257888737 email lamjingbatomtv@gmail.com Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 की परीक्षा द 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Imoba Maitai 15th position Haubam Arvind Singh amadi 17th position the Sagolsem Bikis Singh ne Arts stream da Aniswa position Takraba Takil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texum James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takilamam Ores Maitai separated boys and girls hostel. Break ki matungda mayam bamu kahna taram noksari ngarang pangthokiba ina Manipur Parliamentary Constituency gi Mikhalda Hengang Kendra gi polling station 2/26 ki Mikhal hangada bani amadi INC gi polling agent sing yahondana ba BJP gi worker sing na hona ki haina MPCC gi spokesperson Hareswar Goswami na phongdokiba wafam adu yumpham yawda bani haina polling station aduda BJP gi polling agent oikiba sanogzam livena yaning daba phongdokre ngasi Manipur Press Club ta pangthokiba paumi singa unaba amada sanogzam livena polling station aduda mathau taukiba presiding officer amasung polling personnel singna official oina purakpa electoral roll da yawba voter masinga agent singna pariba voter list da yawriba voter masinga chanaram dabadagi pung amarom vote hadaba lekhibana maram oiraga presiding officer na election commission ga pau phongrama matungda numidang wairam pung 8 fawba vote thadana ki ba aduda election observer singna Mikhal gi code of conduct thugai ki haibagi khudam sangdam puthokpiu aran basung tau tawdana Mikhal hangadabani haina congress ki wangang loina phongdokiba wafam adu polling station 2/26 ki miyamna su yaning de haiki yengbada nungaitaba election ki rule law code conduct thugaiba yaudana repol tawgani haiba taragadi mado 2/26 ki leibiriba akoi ki BJP ki parja sing harau taramna wokani madu nattadana semjan sajanba maongda madu gi da akoi ki decide lawraba taragadi madu akoi 2/26 ki parja sing naju madu sab samna thengagani maram maduna akoina congress ki koi wangang loi singda Manipur ki parja miyangi mamangda karigumba khara phongdokani na tholabaga taragadi yamna maru oiba chesang in detail khombi raga yamna parja miyamda pibai message ta maung marin tana pihaningi aduga congress ki lujadaba thawong amadi ngarang ji 2/26 ki jaga da su koi gi haingangi hana Tinamun Congress ki da bolep kiba haugingna Congress ki hengang kendra ki leader ni haijariba pangaijam sarasanda hariba miwai sejina chu magi gari anida mi kunguntra pula aga akoi gi leibiriba 2/26 da rigging tongnana ba capture tongnana ba magi pho seasonary koi gi polling booth thadabam phawbada kanagumba koi gi polling adu gi area da polling adu da booth thadagaba miwai amatan natana atopa mafam dagi lakpa mi sangdaba yadaba mafam dudaida ma masa mangan namfu da sangjalaga khoigi ranking tongnana ba capture tongnana ba khonara poda khoigi 2/26 ki volunteer sing BJP ki karmi matam chana li hobudagi ngamdana sakhibudo madugi khoisaungna dana madugi lana pachar tobudo madugi report piraga congress ki leader amani haidana spokesperson amani na media mamanga tholaga lana pau tamba lana miyam da pibaje masi tohonjaningde machi Amaromda Kendra Asimaki polling station 2/23 da su pamdaba thokdok thokiba laite Congress ki worker ni haiba P Sarasandra Kauba miwi amana both thadariba polling station asida sanglaktuna boot capture tawna na ba honarakpada thingkiba khaktani loinana marambu charabadi board hanbada akaiba karisu laite haina BJP ki polling agent oikiba ke Binod Kumar na paugi mifam aduda phongdoki madu tobigano haidana ithoni tawnabada ma mateng pangwadani aduga mastai ringwa haiba nupa asina P Sarasandra da khud thakiba laite
मधु तौबीगनो हानि इथोनी तौनबद माना अचा अरानब पाउ प्रचार मयाम तौरगा अखोइबु इजथीननबा माना लाना पाउ पीदना कांग्रेस के पर्सनदा तमथनमनि खंगदे हजनमनि खंगदे रिसर्च अवार्ड नैनान बसी खोइ 2023 की यानो लाइबक थीबनी असुम थोदो असि मतुंग ज थोन बिगनु लोनना केएल सिंगो हाइबु नुपा असि हिरम मसिदा कै ममरी नसु लेना खिदे तौदबु कांग्रेस की वाकर खोइनसु मधु तौबीगनो हाना अखोइगी बीजेपी वाकर खोइना मधु तौबीगनो हाइदना इथोनी तौनबनी अथदाय ओइना रिंगोगी थोदोकवा मसिदा मरम लैते हाइना 2023 की एजेन ओइरिबा अमदी बुट असिगी खोइगी लैरिबा मियामना असि मीडिया की थ्रुदा खोइ याम तेंतंगनि सेंदोकचरी मखा तानसु इलेक्शन कमीशन दा ngasi magi wafam da madu koi vote hanbiu haidana tangai phadana moina vote hanano process tawbu so koi hanmada thoidongna ki beleite niyom chulna budi koi vote hamda kai beleite adubu hanana bagi mawong amasung kai ki mawong di koi polling station sida kamta lagi de habasi koi 2023 gi koi gi vote ki committee gi amadi laibiri parja mayam gi amata masi kano leite haina koi media I thongda singto लमदम असगी लोकल चैनल अमदा मियामदा लोबु मपुंग फाना खंगहनबगी पांदमदा चयोलगी ओइना संदोखलिबा वायल काती हाइना मिंगथोनबा थौरमगी सही अमा मपुंग फारकपगी अचंबा थौरम अमा ngasi मणिपुर प्रेस क्लब ता पांगथोखरे थौरम अदुदा चीफ गेस्ट ओइखिबा मणिपुर ह्यूमन राइट्स कमीशन की एक्टिंग चेयरपर्सन खाइदे मनीना लो लेतबा लेबाक अदु लेखा तारबा लेबाक अमगा पांगखकनी मियामना तंगदु लेताना लेबा ngamnanaba honabada लमदम अदुदा चनरिबा लोबु मपुंग फाना खंगबा मदि मपुंग फाना चनहनबा मथौ ताई हाइबा याउना वाफम कयाम सु फोंगदोखि ai ki mutungina tapun to ko ta ko lo masi leite ya atu leite banina ai ko na wani fi aduna adu ko na thona leina ko na to ko thok ko ni makta ko na changi mo professor ko ni makta thona leina thene le harati lo se enforce to ni ane लमदम असगी अमत तंगाइरबा अना लायंग संग अमा ओइरिबा जेनिम्स की इतिहास ता अचोवा माइ पाकपा अमा ओइना था असगी मरीदा ककवादगी सही हुमरागा निपान सुरबी सना चौबी अंगोम कौबी अहल असगी पुकी सरुक्तगी ऑपरेशन तौदुना मिसनियस सीस एडोनोमा कौबा केजी टरेट मखाई लुम्बा सेंटीमीटर कुंट्रा सांगबा अदुगा सेंटीमीटर कुंट्रा पाकपा ओवरियन ट्यूमर अमा माइ पाकना लौथोकपा ngamkre ऑपरेशन असि जेनिम्स की डिपार्टमेंट ऑफ सर्जरी की सीनियर रेसिडेंट डॉक्टर धनबीर थांगजमना लुचिंगबा डॉक्टर कांगबु अमना माइ पाकना पांगथोखिबनी अंगांग खाउ मचिन की कैंसर ना नाकिबा पेशेंट असि हौखिबा चही कया असिदा ट्यूमर असिना मरम ओइदुना लेंग ओटपा अमदि चाबा थकपा यादुना लेरकपदगी हॉस्पिटल असिदा एडमिट तौरबा मतुंगदा माइ पाकना ऑपरेशन तौदुना ट्यूमर असि लौथोकपा ngamkhibani लोइना CMIC की कानबा फंगहनखिबदा नतना जेनिम्स की मेडिकल सुपरिटेंडेंट ओइरिबा प्रोफेसर एन जितेंद्रना ऑपरेशन असिदा साउनो मतेंग पांखि हाइना डॉक्टर धनबीर थांगजमना फोंदोखि अनाबा असिगी हक्सांगी फिवगम फगलकपगा लोइदना ngasi disaster तौरगनी हाइखि सागी अहनजे अनाबसे चाबो फजना भुंग फाना चाबो ngamde पोतन लुमन्दना चप्पा ngamde अदगी मपाने पान थोकपदा मसागी पोचना नंजलमना सिंग हानबदा नुवाइतबा खोतबा मयाम लेरमे अदु हजिक्ति याम फगले चाक भुंग फाना चारे मखोंगना मथना सचरे हानादि मी अमा सौ सौदना दुम चलमनी सेबारी अमा दुम यावरमे अदु हजिक्ति यावदरे खै मा ngasi ऑपरेशन तबगन नुमित ट्राइन थोइमुक सुरे अदु जागी CMST कार्ड सेनरगा इमुंगनु सेंगी फिबम याम कन्न वादबिदा अदि खै ऑपरेशन जे माइ पाकना तौखरे अदि अखोइ टीम मयाम मतेंग याम पांगी खै ICU दा माजे नुमिनि नि हुमनि लेरमी ई बोतल अहुम गुम कापे हाइ ऑपरेशन दो पुंग मंगा मुक चांगी ऑपरेशन याम सांगे Zomi Revolutionary Army ZRA की हानगी वाइस प्रेसिडेंट थीब खंगदना लेरिंगै असिबा हक्सांग ओइना फंगले पाव असिना हाई असिबा हक्सांग ओइना फंगलबा ZRA की वाइस प्रेसिडेंट अदुगी ममिंग अलान कोम कौई चुराचांदपुर की हाउताग विलेज तगिनी महाके असिबा हक्सांग अदु था असिगी तरा तरुक की नुमिदांग पुंग मापन मखाइरोम ताबा मतमदा मसागी खुन अदुमक्तदगी फंखिबनी महाक मतौ करमना सिरमलिबनो हाइबा चपचाना खंगबा ngamdri थौदोक अदुगा मरी लेनाना चुराचांद पुलिसना केस अमा लौखटख्रे हाइरी श्री हनुमान जयंती महोत्सव समिति इम्फाल सिंधुना ngasi इम्फाल दा हनुमान जयंती की थौरम पांगथोखरे थौरम अदुगी सरुक अमा ओइना पौना कैथेल दगी थंगाल कैथेल फाउदुना धर्मशाला यौबा फाउबा प्रोसेशन चटखे प्रोसेशन चटपा अदुदा मरम ओइरगा अचट अवोंग सिंगदा चाउना अकाइबा पिखरे
Pung kaya pauna kaithelda gari changba thingjinkhibana miyamda chauna akaiba pikhi thawong aduna tongan ba maram singidamak langna khiba miyambu khoirang khoisaunana ba phauhankhi thorom aduga mari leinana lambi asi thingani haiba miyamda mangjaunana khanghalamba laikidabana pauna kaithelda dukan phamliba miyamda su sauna saitheng pikhi Imphal City ki khwaidagi mi chinba mafam ama oibana security personnel singna amadi traffic police na control tobudasu awaba ma oikhi lambi da lakpa miyam amadi pauna kaithel da dukan phamliba miyoi singna khudakta lambi thingjenbagi thawong asibu yaningdaba wafam kaya amsu fongdurakhi masi ahamada mafam jida moi smaina thaba ama tawdore sumba kumai ama lai hargadi ko ana mangjong dukan phamjing da khangan bam di thokpra hena khalle natragadi karbar tawri basing akhoi ju pot yolibani ko mayam da khudong sa da thoe matung dadi yari makai de hana mangjong na khanga lagadi dukan pham khak tasuna tabida athuba thabak lakpa mi oiragadi emergency sat ka doini moina hana khangan da banina ngaktang traffic jam yam thoki swaida ko madum matung taw haningde mari leina ba department na kham yang changhaning haitar masidi yam phatte na khalle di ase akhoi gi kai gumba meeting am dokan da di dc permit numit dakar di leibani adugumba asigumba dharma makhi oiba pot ase asida akhoi gi permit numit yaugdena pangtok toksen baji manipur mandre haitare मसीमक्ति नुंगाइतबा फावी अखोय मैतै लाइनिंग लाइसोंगे थबक मयाम तौबो मतमदि सुमाइना करागे थिंगा तौबो मक्ति थोइदोंनो उदे अदो मोइगे मयांगी लाइगी दि हारदि याम चेक्शन तौबगी स्टाइल न तौरगा करागे थिंगा लंबीगा चलंदबजे सिमदि खरा नुंगाइते मसी तसेंना अखोय इदमना पुक्सा मसा मना मसी फाइ पामदे मसी याम सेंग हादे मसी मणिपुर तौबो यादो तौरिंजिंगदे समाना कोई थबक अरुब मा लाकबनी चंगबा यादे हाबसे सुमति थमो सोए मसी सेंग हादे मसी पाले लंगाक्स मसी अखोय थिंगो चुमी असुंबा अखोय अखोय कंगै पाकपु सुमाना हिंदुलाइजेशन ओथोकपसि सेंना अखोय यानि अखोय याबंगामोय मसी तौरिंजिंगदे Yengbada Manipuri natraga Nagaland macha manba asiba hakchang ama Kerala gi Kottayam district ta fangle haina Delhi police ta gi fangba paw amana hairi numit kharani gi mamangda fangkiba miyoi adu gi asokpagi dakfam kaya amasu lairami hojik fawba masak maming khangba ngamdana leiri hairi Manipurdagi Moirangthem Premier Singh National Iconic Personality Award khalakle M Premier Haukiba Sahida Su First International Excellence Award Su Funkiba Misakni Mahak Relief Center for Welfare of Differently Able Person Manipurgi Program Manager Oibeta Natana Hauzik Differently Able Person Singi Yaifa Thorang Kaya Paikatuna Differently Able Person Singda Kanaba Kaya Amsu Fanghali Mahakna Tauzari Ba Thabak Thoram Singh Asibu Ikai Kumnaba Oina National Iconic Personality Award Asi Khalakibani Hairi Jezesna miyuiba khunai gi damak kathokiba numit miyuiba khunai da pa kokpinabagi damak pang tingduna sikiba numit Good Friday gi thoram ngasi Manipur su paksana pangthokre Imphal gi tongan ba searching da Prabhu Jisu gi mingkhai saksonduna ningsingba gi thoram pangthoknaki karigi damak Good Friday pangthokribano haibagi matangda MBC Center Church ki Imphal gi Pastor Reverend Jongkomang Daimeina Prabhu Jisu gi asengba Isorgi machani nungsiba ngakpiba amadi achumba haibasi mahaki pauzelni Good Friday gi numit asina lakpada Prabhu Jisu gi asengba masak adu hena khangba ngamlagani haiki engondagi lambi si engondani atopa lambi atei leite no Krishna no Ram except through me haina Prabhu Jisu na haibini adugi damak ngasi si mahana ekhoi gi sibi bini hingat ki bini adum tauna ngasi Good Friday ekhona observe tawraga leibasi Baldeva Memorial Trust na sinduna Layo Kraba Oinam Baldeva Singi Humdraga Taruk Suba Mapok Kubon Thoram ngasi Kaisamthong Elangbam Laikai Community Hall da Pangthokre Thoram adugi saruk ama oina Layo Kraba Oinam Baldeva Singi photo da mioi kaya amana haikat laikat tamduna ikai khumnaba utke ngasi gi pangthokiba ningsing thoram aduda wangang na duna Oinam Baldeva Singh Memorial Trust ki Secretary Oinam Jitesna Laioi Kraba Oza Oinam Baldeba Lamdam asigi ahanba theater gi stage amadi light designer oina singthana ba yaba kala gi lamda matam sangna seba tawram laba mioi amani mahakna hinglingai matamda pangthok lamba mapal naidraba thabak thoram sing adubu ngasigi mirol singna freedom nampham oihongna ba ngasigi palan thoram asi pangthok sabani haiba wafum kayam su phongdorakhi babana laigi debagi ningsing kumon oina Baba dangam chaba khoina saranjali khar kachabani babaji akhoigi Manipur gi yan hanba stage light designer amasung
थिएटरगीदा यामना थवाई यावना मपुंसी कथोखिबगी निंगसिंग कुमोन ओइना बाबागीदमक्ता अखोइना ओइनाम बलदेव मेमोरियल ट्रस्टना बाबागीदमक्ता अखोइना अचंब खुदोलने हाना तमजबनी ngarang pangthokhiba Lok Sabha Mikhalda NEIDP gi oina party asina thadokliba mirepta vote pibiu haina voter amatada sel yengkhiba leite haina party asigi maikai dagi fongdorakli Sayed Naba Lairingai Sarekta Kumalampak Main Stadium da Hangba Wusu Association of Manipur gi office kagi so thugaiduna association gi president ni Haizaba Sirom Navadifna president gi chair da fongkre association gi office so thugaiduna office sangringai mamoinana Manipur Press Club ta pangthokiba paumi singa unaba amada association asigi secretary Aizoy Deba Sarmana kumja lising amaga chamapan maripugo mapan dagi S Navadipna Manipur da wusu haiba masana asi pusilakibani ingso lising amaga chamapan maudra da register tawraba matungda ngasi fawa association asi mayang lambam biramani na president oiduna purakpani sahi kumapan rom asi mahakna association asi Mapu Pandaba Towning Bata Toba General Body Mifang Kogdaba Financial Matter Ningtina Togdaba Kaya Togduna Lakpani Association Asigi Makada District Taruk Imphal West, Imphal East, Bisnupur, Senapati, Tamenglong Amadi Ukrul Hariba District Sing Asidasu Association Hangduna Lairibani District Sing Asigi Mihut Sing Su Karimata Pau Kangandana Mahakna Association Asi Towning Bata Togduna Lakpadu Association Asina Kupna Kanaraba Matungda Maram Saba Association Asi Makoin Oibana ngasi haiba numit asidagi association gi office asi so hangdoklagani loinana tang kunmathoi da biramani na kauriba mifam asida kanagumba association gi mioi amatana saruk yaba yaroi haiki player mayam singse sengpa sakana ba na kun hona jaba sesta akoi ayat pa pibi ganu anti association ba thab tawi ganu tang kunmathoi da makoina meeting tawgane tawri basi district mayam yawna te makoi mi khana punchal laga tawbani hanagi founder singsu kaya yawroi masesta aikoina tawri basesta punchil laga haibadi makhoi yawsan biraga angang mayam asi phana phana binasi haibo hamsini thamjani ba Tungda President na luchingba Kumal Lampak Main Stadium da hangba association gi office so thugai ki so thugai raba tungda president gi chair adu form ki president Sirom Navadifna ngasi gi office asi aikoi na paisile association gi thabak thoram pangthok pa horagani haiki office ki room ji thong ji hang tra matungda ngasi April की तारीख 18 नुंगीन असिदा कोइना मयाम चंगना प्रेस की मी यावरगा मिओसिंग यावरगा सो जे थुगाइजबनी अदना ngasiदगी यावना कोइना ऑफिस रूम अजी ऑक्युपाई तौरे हाइना आइना मयाम फान फोंगदोकसरी Kanglei Mega Festival 2019 gi manung chana Kanglei Park Student Association KSA Jiribam District Council na sinduna numit humni chupna chathagadaba anirak suba Jiri Sports Meet 2019 ngasi Jiribam Higher Secondary School gi playground da hudokre ngasi hudokpagi numit asida mahiroi lup singa oiba football tournament amadi maira paibi singi oiba tug of war thauri singbi pangthoke mahiroi singi oiba football sanaba aduda MSU MSF Desam amadi KSA organization singi mahiroi singna sarugyaki aduga thauri singbigi oina gym walk amadi walk ki maira paibi singna sarugyaduna pangthoke ngasigi student singi oiba football sanaba aduda ahanba match da MSU district committee gi mayokta MSF district council ga sanabada MSU na MSF pu goal ani amada maithiba piduna MSU final sankre ani suba match da KSA district council gi mayokta Desam District Council team anina sanaki adubu apiba matamda Desam District Council na KSA District Council bu goal amasinol da maithiba piki lagliba tha asigi kunmathoi da MSU District Committee gi mayokta Desam District Council na football final match sanaragani maira paibi singi oiba thauri singbi gi match aduda gym walk ki mayokta walk anina yamna kanna thauri singnaki adubu best of 3 sanabada walk na anirak ngamduna gym walk pu maithiba piduna walk na winner oiki aduga gym walk na runner up oiki Hokiba ing kumza lising ani tara taret tagi khumuksam ibosa sing memorial trust ki meeting makada all Manipur football association na sinduna satharakiba tarani thoi suba Manipur state league king asi Kumal Lampak main stadium da sanakiba final match da Neroka FC na klasa kainobu first half mamangda panjin ani amada second half ta panjin ahum chanduna
Panjin manga amada yamna lakchana maithiba piduna Neroka FC na champion oikre team champion oikraba Neroka FC gi team captain Kalon Verni Kena mai pakpagi harauzaba phongdokpaga loinana team asigi assistant coach W Samjai Meiteina ngasi team asina mai paksaba asi yamna laibok fabani amadi makhatana sanarakigadaba match singdazu mai paksaba ngamnana ba team gi maikai digi ngamjaba thakta hanba laitana honagani haiba wafum ke amsu phongdoraki. It's been 2 years, we always waiting for this final match. So today's the winner is great for me because it's an achievement for the club. So I feel very excited about it. Asigi champion bagi credit players in penimang na koina 100% koina practice to budu field upang bagi asigi final credit law bune na lawjani. Taragani thoidak suba Manipur State League ki adugumlaba final match aduni final match sida Neroka FC amasung class ani sanaki hariba match sida Neroka FC na Panjin manga chankhi aduga class agi Panjin amata chanbang amdaduna Neroka na mai pakpang amkhre paudam jariba video journalist Ojit Kaloina na Onal Samandram Times of Manipur News Kumalam Park Imphal Leivak asida ngarang pangthokiba anisuba tangkaki Lok Sabha mikhalda bot thadakibagi chang cha da humpugataruk yauki haina election commission gi deputy commissioner Umesh Sinha na phongdokre mikhal asida punna Lok Sabha gi seat maudra mangagi state tara mathoi amasung union territory Puducherry da bot thadana kibani April tara mapandagi kunithoi phauba Assam amasung Meghalaya gi tongan bamafam singda akhak arau amasung nonglei nungsit yauba akan banong sugani haina Indian Meteorological Department IMD na phongdokre amaromda Nagaland gi Kohima Peren Mokokching Longlen amadi Kifire district singda April tara mapandagi kunmathoi phauba akhak arau amasung pungda kilometer nimfudagi humra phauba gi changda sitpa nonglei nungsit yauba nong sugani hairi Batana customer amadagi khongup haplaga punana ba chegi khaw amagi mamal lupa ahum laurubagi Chandigarh Consumer Commission na company asida fine oina lupa lising mapan pinana ba khangan kre legal expert singna phongdokpagi matung inna store singna makhoidagi pot chai leibada madugi mathakta customer singdagi ahenba sas loba yade hairi Ngasi ayu khanghodana Odisha gi Angul district ki tongan ba mafam kharada angawba samuna landaraktuna angang nupi macha ani yauna miyoi manga hatkre ahanba thongdok oina ngarang numidang district adugi umanga naknana leiba Sanda village dagi angawba samuna yum almada landaduna tumduna leiriba miyoi ahum hatki madugi matungda thangnana khulda leiriba chahi humra surabi nupi ama yauna miyoi ani samu aduna hatki oirakliba fibam asida khunja sing mi painaba poknare hairi ngasi nungthil phone kiba pause singda kari kari maru eba pau yauri bage habadu mayang punna mu mieng taminasi Kangleipak ki maira Governor amasung Chief Minister Bullana uhanaba hotnabani Personal Secretary to Chief Minister Salam Rajen Jedare gi kadar amagi asib hakchang phangbaga loinana Kerala da su Manipur macha oigani chingnaba asib hakchang ama phangle More amasung Jirbam da leiriba Fire Service Award panat pik thale maming tagi oina leire Wusu Association gi president ni haina claim tawkhre Good Friday gi thoram pangthokre Pandam Lok Sabha Mikhal Bumiyam Namfung Fan Suruk Yarakpa Chauthok Chaningaini Nimai Chan Luang Lo Yaudana Afaba Khunai Ama Oibangam Loi Khaidemani Haingangi polling station 2/23 Amadi 2/26 ta Pamdaba Thodok Ama Thokhiba Leite Khunja Singh Khongjom De da I Katpagi Thoram Pangthokane Chief Minister na vote thadanabagi dama queue thukai khiba leite miyam da lana sandokpani haina Chief Minister gi Personal Secretary na phongdoragle Kangla Pau CPI gi State Council Secretary na MCC da wakat thangalakhiba legal action lawgadabani M Premier da National Iconic Personality Award khalakle Hangang Kendra da BJP na ragging tawkhiba leite level Kerala da eni gi mioi manba ama sirga leiramle Chief Minister na luang samum polling da queue thugai raga vote thadai ikhiba sengdorakadabani Loisla pada maru iba pau amuka hanna pizari Warigi tangka kayada thokiba lanbung singa sagon naraklaba aramba ngasidi kangka thang amagum leire Ziribam amadi more da leiriba fire substation matam ga chunadre award pana pik thalle
Chief Minister Nongthongbam Birengi Haingang Kendrana Inergi Mikhalda Chada Maudra Mathoi Dasmik Ama Ahum Bot Thadaduna Khwaidagi Wangna Bot Thadakiba Kendra Oikre. Amadi Election Commission of Indiana Achumba Warek Ama Soidana Lorkani Haibagi Thazaba Lai Haina CPI gi Mirep Oiriba Dr. M Narana Fongdokre. Ngasigi wenadi Manipuri pau matang asida loizare Times of Manipur News mi ang tabi punamagpo Arunbala amuk kanna khurumjari.